AGC Manipur State na Sakthong gas matau karamna sizinagdage amade kari cheksin thorang lawgadage haina consumer singda lisang sinna mipung kudingmakta khanghangadaba loinana tongan ba mafamda pangthokton lakpagi saruk ama oina ngasisu Kaksing district ki maibam mamang laikai da leiba maibam nimai ki sangai da pangthokre hairibe awareness program aduda women development association maibam konjin ga AGC ga punna kusam naduna Sakthong gas matau karamna sizinagani amadi kudong thiba thoktanabgidamak matangda mipung kuding makta khanghanba kaloinana miyamda takpi tambikhe thoram aduda AGC Manipur State ki manager Sagol Sem Joy Prakash ki lamjing makhada AGC Manipur State ki field assistant Happy Rajena miyamda expert oina wangang duna miyamda Sakthong gas dagi tholakadaba mahewlangpo ki matangda miyamda subaina takpi tambikhe loinana thoram aduda AGC Manipur State ki official kayasu saruk yakhe